Imphal West District ki manung chana leiba Koutruk ta Kuki Militant singna bom yaona akanba maongda landarakkhre. Thodok ase ka mari leina na mafam adudagi fangba paw amana hai ngasi numit yungba matung pung 12 ga minute kuntrarom tarakpada Koutruk ka nakna leiriba Bethel khuldage Kuki Militant sing aduna Koutruk tamna bom amade nongmai yaona akanba maongda landarakhibani mafam aduda khul ngaktuna leiriba singnasu masa ngakthokchana ba khut hanki haire chawrakna pung amarom khut thokna ki bathau tok aduda hojik fawbagi oina thoidokpa asok apan nangkibagi pawdi leite haire Yade. No. Kapo re. Ako bay. Lukulsot. Yade.